ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯛꯍꯥꯎ ꯇꯟꯁꯤ ꯐꯖꯅ ꯁꯥꯍꯜꯂꯒ ꯆꯥꯊꯔꯒꯦ. ꯏꯠꯇꯒꯤ ꯆꯥꯗꯕꯅꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯒꯤ. ꯉꯁꯤꯗꯤ ꯈꯪꯆꯥ ꯆꯥꯅꯤꯡꯕ ꯄꯣꯛꯑꯦ. ꯑꯗꯨꯅ ꯆꯥꯛꯍꯥꯎ ꯇꯟꯁꯤ ꯐꯖꯅ ꯁꯥꯍꯜꯂꯒ ꯐꯨꯊꯔꯒꯦ. ꯁꯥꯍꯜꯂꯒ ꯆꯥꯊꯛꯀꯦ. ꯍꯥꯏꯕꯗꯤ ꯀꯨꯏꯅ ꯊꯝꯃꯒꯅ ꯍꯥꯎꯋꯦꯕ ꯊꯥꯎꯇꯟꯁꯦ. ꯈꯨꯗꯛꯇ ꯍꯧꯔꯒ ꯆꯥꯕꯗꯒꯤ ꯀꯨꯏꯅ ꯊꯝꯃꯒ ꯅꯨꯃꯤꯠ 5-10ꯅꯤꯒ ꯃꯇꯨꯡꯗꯒ ꯊꯝꯃꯒ ꯆꯥꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯊꯥꯎꯇꯟꯒꯤ ꯃꯍꯥꯎꯁꯦ. ꯆꯥꯛꯍꯥꯎꯒ ꯆꯥꯖꯥꯛꯀ ꯇꯧꯕꯅꯦ. ꯆꯥꯛꯍꯥꯎꯅꯗꯤ ꯉꯝꯃꯦ. ꯑꯗꯨꯅ ꯊꯣꯠꯂꯤꯁꯦ ꯆꯥꯖꯥꯛ ꯑꯣꯏꯔꯗꯤ, ꯆꯥꯖꯥꯛꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯀꯟꯒꯗꯕꯅꯦꯕ ꯀꯔꯤꯁꯦ, ꯊꯥꯎꯇꯟꯁꯦ. ꯊꯥꯎꯇꯟ ꯇꯟ ꯍꯥꯏꯔꯤꯁꯤꯅꯤ. ꯆꯥꯛꯍꯥꯎꯒꯤ ꯇꯟ ꯁꯤꯅ ꯁꯥꯍꯜꯂꯝꯃꯤ. ꯁꯥꯔꯤ. ꯆꯥꯕ ꯉꯝꯒꯗ꯭ꯔꯕ ꯈꯪꯗꯦꯅꯦ. ꯑꯃꯅꯤ ꯆꯥꯕꯗ ꯂꯦꯊꯣꯛꯄꯗꯤ. ꯃꯁꯥꯒꯤ ꯊꯣꯛꯄꯅꯤ ꯊꯥꯎꯁꯦ. ꯍꯧꯖꯤꯛ ꯀꯥꯗ ꯄꯨꯁꯤꯜꯂ ꯈꯦꯒꯥꯏꯔꯨꯔꯒꯦ. ꯉꯥꯟꯇꯣꯝ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯥ? ꯊꯥꯎꯇꯟ ꯇꯟ, ꯆꯥꯛꯍꯥꯎ ꯇꯟ. ꯏꯁꯤꯡ ꯕꯥꯇꯤꯟ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯝꯇ ꯀꯜꯂꯧꯈꯤꯒꯦ ꯇꯟ ꯆꯥꯅꯕ. ꯊꯥꯎꯇꯟ ꯇꯟꯁꯦ ꯀꯌꯥꯝ ꯆꯥꯕꯅꯣꯁꯦ ꯉꯝꯕꯅꯣ ꯌꯦꯡꯁꯦ. ꯌꯥꯝꯗꯤ ꯌꯥꯝꯃꯦ, ꯄ꯭ꯂꯦꯠꯁꯦ ꯄꯤꯛꯆꯣꯜꯂꯦꯀꯣ. ꯇꯟ 10 ꯃꯌꯥꯗꯤ ꯑꯣꯏꯔꯝꯒꯅꯦꯕ. ꯑꯗꯨ ꯀꯌꯥꯝ ꯆꯥꯔꯒ ꯀꯌꯥꯝ ꯉꯝꯕꯅꯣ ꯌꯦꯡꯁꯦ. ꯆꯥꯔꯒꯀꯣ ꯁꯨꯝ ꯕꯤꯠꯇ ꯆꯥꯁꯦ. ꯑꯗꯨ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯁꯦ ꯆꯥꯕꯒꯤꯀꯣ. ꯈꯗꯥꯡ ꯆꯣꯛꯏꯅꯕ. ꯉꯁꯤ ꯑꯍꯥꯟꯕ ꯑꯩ ꯆꯥꯗ꯭ꯔꯤꯕ. ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯄꯗ ꯊꯥꯎꯇꯟꯁꯦ ꯑꯗꯨꯝ ꯆꯥꯕ ꯑꯣꯏꯅꯝꯃꯦ. ꯍꯦꯛꯇ ꯄꯥꯛꯅ ꯍꯧꯒꯦꯁꯨ ꯐꯪꯗꯦ. ꯍꯧꯖꯤꯛ ꯐꯔꯦꯗ. ꯑꯩ ꯉꯁꯥꯏ ꯁꯥꯟꯅꯕꯗ ꯀꯦꯝꯗꯦ. ꯃꯥꯡꯖꯥꯗꯦ. ꯆꯥꯛꯀꯤ ꯃꯇꯨꯡꯗ ꯕꯤꯖꯣꯏ. ꯂꯦꯊꯣꯔꯛꯄ ꯑꯃ ꯌꯥꯎꯔꯛꯑꯦꯕ ꯁꯨꯝ ꯆꯥꯔꯒꯀꯣ. ꯖꯝꯖꯜꯂꯒ ꯂꯦꯊꯣꯔꯛꯄ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯕ. ꯑꯇꯩ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ, ꯆꯥꯛꯍꯥꯎ ꯑꯣꯏꯕꯒꯤꯅꯤꯀꯣ. ꯉꯝꯗ꯭ꯔꯦ. ꯁꯤꯃ ꯂꯩꯔꯦ ꯇꯨ. ꯉꯝꯗ꯭ꯔꯦ.
ngầm ra tàu ngầm thế tan kun ra bây ngầm rồi mà làm sao nó gọi cái kia không am này video sẽ mà bây giờ em biro 아주가 like tàu biro mas subscribe tàu biro mas apa sana aduh oke bye 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 bye.